yamna ingba lamni maramdi side side ta nakal nakal na lambi nakal da koi wa pambi u pambi yam hobni na masi nuksa sawa matam da su urum adum langduno leiba mafamni yamna ingba mafamni masi hana aigi mangda lagi bamarup si DPS production gi nok pinoko volume 1 da koi role pubi gi ba mingoi na panjabda Ranjan laikhidraba DPS production gi editor oina thabak pubiramba khoi depend longjam maki srada karmagi lakpani aigi mangda lebliba marup sisu ngasi dagina 2008 9 da DPS production gi nokpineko volume 1 da khoi mong tarba role logi gi ba khaidem Ranjan aigi khoi ngasi gi marup sidagi wafam mayam da khara aminasi mani khoi depend se mana lekhi tabagi hek mai maram se kari dagi mai na base mai to gi masi mate amtang nang khang da masi maya mamang da hari ga di phajade koi mahi sina henjal laga dagi mana saksa da mana cinjak khaitar cinjak se mana amta lobi da tha tarmu cinjak sadre mina mahi ta henjal labina adu ji bakhalum dagi mai ke no no masajin nong no mai soktar ma sondarak ta umra chalura ma hospital medical da umra chalura medical da sondisu doktor mi am no da warning pira do mar ba wanna ka takhi mi am da soi gi nokpi nogo volume 1 se koi matam du ge hauduna volume 2 tokram dung dhaji lepna leidi problem khla leibadagi mathang thai koi chatha jagni yam nungai jei dudi nang ngasi srada se laimi natra mani man o fare du srada changbiro ro mathang unasi changro thank you yai par haji kamdev kari noi srada lai natra mani mani o amu halak lakhini na amu lakhi o fare okay ahamda mayam kuram jari ngasi se aigi yamna luna aiga bagi DPS production gi editor waina thabak kuminaramba laikhidraba longjam depend gi ngasi sratha karma gi thorumda lakpani ngasi gi sratha karma gi thorum sida hakka marumapang luna tinaramba imphal dagi su bagi osa sing kya marum ma lakpi haibagi paw fangjare duna ngasi gi maki longjam depend gi srada kanmagi thorum sibu mayam mireng taminasi mayam bu thagasari hojik pe srada gi lakpa osa sing mayam mathang koi gi botha boina thorakli haji srada di loirabo haudi nata haji la jani kaka hojik like how bose kyam wat matam wat kini khai mu matam da changi ni hojik acha sing da kaino gi ngasi gi mapan gi manipur gi lak pache kaino to bagiro isai pung isai gi nate maga hana tinaramba mi kya muk lak manipur imphal kari lam gi no imphal kari mo jo thangma bani ra khang ni da bayam thangma bo thangma ban asa aseng du di manung dam hanga kangan
मरम लैना हिंगली बनी वाहं अमागी वाखलदा पाखुंतिगे खंदुना मरम लैना हिंगली बनी मरम लैना हिंगली बनी Saling ingat juga gitu.